mayam punam pukhurumjari ngasidi angang singse school dagi laurubane aduda mabok baji ju punna thengnare ada moina momo chau chagena tum haiba adudagi angtang pijagena laini aduda phaurakpasida mahabaligi monkey mayam je yong mayam ji ngalini mapunsigi udriba ngatane aduna haraubada loire thongba monkey ro as khuyeng de diung ne sida so unna leiga so ne do ko ko pambang ya sha le pa 이게 뭐야? 나미. 나 바지나 아프브라. Hello. Hello. pipiya sikai ka sama chocolate mo mo dito mo Hello. Oh, la ni sida nga mo ko do mo sagi na hadi mo pisay. sorry. Ha. Ba hoi la cái này. kami na yung ka tama siya mo kami na kada mo siya daw daw sharing is caring daw mana watermelon je yu hujukan je hujukan ni watermelon je kg da sama ga hai ba lu ko mai le di lu hen thoi 거래. hen thoi 부산나 거래. 대게요. 대게 해요. hai do ni 제 지금부터 제. je sau do lu ja tho 제 지금부터 수가 되게 뭐 ngọc trăm nhiều rồi ngọc trăm nhiều rồi hao bra yari con nó thua là chị cái gì con nó thua là 너 힘들어. đó làm thế chứ con đó 소화도 되는 것도 봐. 마지막 게 봐. 떠로. hai dia cái gì ba nung chi bra 너 바디 눈치더라. nungaiko isa jingi kumaije amuk nokpa amuk kappa amuk phunaba as nongan bade numit taba se kramain taba no khangba janate sidagi hallaga amuk chak thongi kidoini nungdang ki ngasigi mathel jidi pura punsida thoktriba thongdok oidoine mayam di thongnarabra khangdeko kobi lai ne alu ne hawai thak khara ne duga yerum jiga tawdoini nai dore apang bai doni hawragu loire natra yemong nabra kana khangban tilau chanam sing loi dum hapchalle mahao di am khatang tholak kadoini haibani na aina pulak adum hapchala ka ta ngaujare yerum gam ta phutri poni da asigi yerum khara su laiba adagi kobi lai khara ji jo tar laiba adana mahao se karmai to hanjige na khanbada ani ji oina thongbada mata gare ahan bani punsigi ado mahao budi adum hauki ado khangde gyan ta de thong asi morok machu kari kara loina hapchalani ado yerum na nakanda kam thokre hana kamaga leiboi taragadi sigi thawsida yerumdo kabak taw hogodobune aduga da amatta nangbajana deda ado hing kitang thakchale kobi lei manam hatnaba daidi garam masala je khara jo long haijen gare ma mai khuthong aduni hawra lore natrana hawbudune ba darkar je yerum phutpa loire aduga maku khoktok pirani aduga kharga ka agane kano tawthok pirani aduga adum hapchala daini ai shortcut method nga tani tawdoise tapthabe ade thabak tapase amatta nangdeba aduduna thabak thudaba ade thugrajani oina yetna tawragani het loisandoi bani icha chenba khodi upai sulai leiti sor honbagi timing leitraga karaidagi design no mi tawdoisibu aduna gamja bamong thongini mayam di thongaba thongdriba angtang comment dai biro thongdraga jo angtang thonga jabiu adum hawbani machu ne daidi machal khara dum hapchale duga thumjiga tawraga
ising asabada kano tawraga tingge aduga tu khara patharakpa timing sida dum haijangrani phasana otkhaibire aduga asomna kandana thau khara tawraga yerum singdo tawthoge natradi upai leitre yerum sida tawjare ngasigi matende kara derum sena dore upai leite yengasi yerum ju akakna bini koi mi masing gi amam hai tare hen baga yabja nate sida pista giradi ko haidi kai giradi marai ba oinare ado tungba mi ne mai marai ba si pajana tau thoera ka tu ngasagi mulamdagi duda si yerum je thada jare aduga dum fadigom khara chaisela dum loiselle makha taba nam hodre bye bye